Kuki Singna Makhoigi Oiba separate administration Tanbagi CM Biren ki Hakthaktagi Natte Jawaharlal NEHRU na LEINGAK PAIRINGEI MATAM ING-SOK 1950 November 19 dagi HOUDUNA Kuki National Assembly na TANDUNA LAKKHRE HAINA Campaign for Just and Fair Delimitation ki CONVENOR JEETENDRA NINGOMBA na PHONGDOKKHRE JFD Langjing Apunba Maira Club Amadi Maira Paibina Senduna Langjing Achoba Mamanglekai Community Hall da Pangthokiba Census Chowdringai Mamangda NRC Hana update Tawgadabani Haibagi Matangda Phongkiba Miyamgi Mifamga Mari Lengana Phongdokkibani Jeetendra Ningombana Makha Taraduna Kuki Singna Makhoigi Makhoigi Oiba Tonganba separate administration ama Tanduna Lakhi Masida Natana Housik Manipura Makhoigi Oiba Tonganba administration ama Tanduna Laklabasu Ngasi Fawba Lengak Asina Pikiba Laitri Loinana Manipuragi Tonganba administration tanbada mating pangliba Kuki refugees sing khandokpa mathautai amadi lamdamasida mahusadagi khundaminaduna leminaraklaba yellow furup singi marakta yellow furup nataba mapalamdagi narolda changlakhiba mito miyancha singadi yellow furuki miyoi sing nungshiba ngamloi yellow mi singda singchep thaduna ekhoi maselgi marakta nungshinadanaba senduna furup khudimak machet tana thugaiduna makhoina khudung chaba lawnaba honaba haibasi mahusani Asigumba kaya asi makhata na thoktanaba mitom hana khandoklaba matungda state asida census ki thabak chathabiu haina miyam takshinduna lakliba asida matamatamgi JFD na lawrakpa warip singda miyam su angama mateng pangbiu haiki nakalamaromda mifamadu mari lengana JFD ki finance secretary Sunil Karam na phongdorakpada census chowdringai NRC update tawgadabani haiduna miyamda taliba demand Miyamna taliba demand asigi mayokta lengak ngami matagum census chawraklabadi akanba khongjung changshinanaba sem saba loire loinena lamdam asida leiriba yellow furup singi mathakta lan hauriba mitop sing khandokpa haibasi yellow mi singi lengdraba pandam ama thamduna lengakna paikhalakliba census chawbagi thabagasi matam chana thinghoba mathautai May ahum lisingani kunhumdoi dagi HOUDUNA ngasi fawa tholiba lan asida Myanmar dagi changlakpa miyoi kaya yawre haibasi miyamna khangnaba wafam amani Asigumba kaya asi leiri khanglaba ekhoina mitop sing khandoktana census chawkiba tarabadi ekhoigi yellow furup singi tungi laibakna kari oigani haibasi ekhoina khangfam thoi ngasi fawba Kuki narco terrorist kaya Myanmar dagi changlapa leptri loinana narol da changlakhiba miyancha sing asina nongmadi yellow furup singi mathakta achawba lan ama haurakpa haibasidi mahusani Ekhoigi tungi mirol kanana bahaibasi ekhoigi ithaudangni khanduna mitop sing lamdam asidagi marufangna khandoknaba ekhoi amata oina lepminasi mitop sing bu khut thaduna khandokpa ngamloi logi mating lauduna makhoi bu khandoknaba lainga kasina honagadabani mitop khandokpagi achawba thaudang lainga asigini adubu mitop panba yadraba saruk ahum thokna khaidoklaba lainga asina Mathona fana thabak tawba ngamdriba Deputy Chief Minister oina thabak tawriba Nemcha Kipgengi mathakta thabak tawrabadi lengak asi kaikhini khanbadagini loinana miyamna pamliba lamdam asidagi mitop khandoklaba matungda census chawgadabani haiba asigi mayokta thabak tawba taraklabadi miyam lamjaw sorokta thoraktuna akanba khongjang changshilakpada thorakpa afafatagi tekcha pumba lengak asina pugadabani hainasu Jackson warol thamlakli Hana talaga ko ni sa oktubre pilipra prime minister na pilipte ujib dali kanana makhoi suspension of operation na leba kambu haibani suspension of operation na khoi India government ka yana ga soi tongna ga lal ho kambu haibu lal ho kambu ni leader mu oiba thang khalen ko buje ko dupa ama Haidare, man leader bani ma si Jomi Revolution Army ki ujib ma leader ni ma ka India government ki ni home ministry yana ka separate administration tawne ta kari koi India man ko pulu ni law ni wa ado haibu ko pa se kana no haina mu sireka matam da ai mo ni document je kuje bese akoi na pak no masani akoi na drama masani haiba ado akoi ki email minister ji kam deba Ujib MLA Oiba Minister Oiba Mayam Sinsimase Oiba Oiba Kangriba Engojo Piluri Bosiki Matungina 2019 ni June Tal Mapanda Ministry of Home Affairs India Gini ko Manipur Gina te India ki Ake Panda Pandi Kowa Deputy Secretary Government of India na India Matungi Akoji Manipur ki Chief Secretary da CM Thare Leva C to the market Hagi Matam da citizen status of the Thankhalian report and it remember. But Haiba Kuki
Vietnamese Revolution Army की हुजूक लीडर ओइबा थांखलेन बुके को बुनुपा से हौजिक मासे इंडिया मसा नते हबी पावले रे मासी कदाई लरमी तोनजांग टाउनशिप ऑफ चिन स्टेट म्यांमार की अदुदा देबनी हाइनमा इरेगी को आदगी पीसी दा पाली आदसु पाली मोइना सगदी यागनी हारगी इरा इलेगा पोडम का अकोइना खंदनो मसेदा मितो पन सुया यादे औसी मितो खंदोक्सी हाइबदा हुजिकी सरकार जिला मितो पन यादे मरद गगना मितो भाई पल्लवा मरद गगना मितो भाई कनानो मागी ओइदा पुल्लग लेबा नमसा की गेन अमसमाई ग्लो सी सावरगदी कदवा नमसा लगा तुरे अदुना होदवा याना सबजना सिना कनादे सोलेबा लंदन सिगी मेजॉरिटी अकोगी पुन्ना हिमिन से लेबा मैती सीगी अकोगी पुनसिरोल से मांग बयाबगी पियों को लापा अदुना मरम मरकाला अकोगी लेसी कलाकाला हौसी गेंबियो लेंगाक से मसे खाइबो चक मादना हुक लेरबनी कुकी न पान का पोसे आई नमक लिंगा कांदा ngasi dagi separate emission pire hainadi lauthoktaba aduga thabak thawong chak manaba baram ni memsa ki ken kangku kida minister oil lady ni kangku ja aga leka impal secretary ta phamdana lei se abana nagadam kiba amaduga adu tadi mamin yoina ti pudi siemana nagada maga kukida maga pime wane ba tawbodabu chief minister ahum leba chak maneba sakida baram ni na leiba amada state amada chief minister ahum leiba ise leiba to ahum puna kai le ai bane ba ai koina pami bana lenga amagi makhada chief minister amagi makhada lenga shasan to bodabani hai bane ba aduna hara barka na hojik magi kari ta hai ngam ladula tawri ba sakti me amri je masigu mayam ni aduna sugumba mayam ni je ai kogi kari to government na su ta ba hai ba tarak tre adu tari kamai to tangai badala campaign committee na ina ita da pam da bodo adu jikti kai hagala manipur miyam ki shakti na manipur miyam ki hong na sana landam siki yelong ni kanana ba mito kandor na ba khulai ke tauna na ba hono matam